Air India ki plane kai khibagi preliminary investigation report thorakle plane ki engine animak thau thinglm thengnakre hau ki bajun tarani thoida Ahmedabad gi London tamna paiba Air India ki Dreamliner ama kai khibagi matangda preliminary investigation report thorakle Aircraft Accident Investigation Bureau na thadorkiba report amagi matung ina miyoi chani ga nimphuni thoi tongba plane adu paikhat khraba matung second kharagi manungda engine animak thau thinglm thengnare cockpit voice recording tarba matungda report aduna hai pilot amana atoba pilot amada thau thinglabra haina hangbada atoba pilot amana thau thinjingkhibal leite haina pakum piraki hairi plane kaibagi thogdo aduga mari leinana CCTV footage yenglaba matung kumna thinjinbada plane aduda usek kumana thengjinkhibagi khudam amata fangde adum oinamak plane adu airport lanthok tringaidagi hauna wangna paikhatpa ngamdabagi mawong ama mayek sengna CCTV footage ta uba phangki black box haina sukhangnaba enhanced airborne flight recorder EAFR gi record yengbada engine animak run position da leiramki adubu thau phangdabana maram oiraga engine animak mathau ningthina mathau toba ngamnamde engine ama ningthina mathau toba haurakpagi khudam thengna ki batarabasu atoba engine ama dudi mathau toba ngamkhidabagi khudam thengna ki Air India gi flight adu paikhatkraba matung second tarani thoi leiraga airport manak nangna leiba BJ Medical College ki hostel ta sinduna Aircraft Accident Investigation Bureau gi report matung ina haudingmaki oinadi Air India gi plane aduda kanagumana mangjongnana amang ata thoklambagi khudam amata phangba ngamdri thau thadok thajin tawriba fuel control speech singi matangda Federal Aviation Authority na kumja lising ani gatarani panda advisory ama thoktuna kanglon ngakna chenhanduna laki Federal Aviation Authority na lokhalakpa thorangi saruk ama oina plane gi thau thadok thajin tawriba fuel control switch mathakta lok tawba ya handana ba thorang ama sulakhatki handakta thokiba laibak thiba thodo adugi matangda Air India gi maikedagi investigation chathabol leitri adum oinama black box gi record matung ina plane adu pungda kilometer Janiga marfu humdogi sangda paikhakraga miku kharagi matungda pungda kilometer chahunga kuntra humdoi yangna paiki haiba khangle numit aduda weather gi phibam thoidongna khudong thiningai oide akanba nungchi silakhiba sulaite adumoinamak plane aduna paikhakraba matung second khara leiraga engine animakta thau phangdabagi khudong chadaba mayongnaki hiramasigi matangda Civil Aviation Minister Ramohan Naidu na hai Air India gi plane kaikhibagi matangda preliminary investigation report thadoraki basida media amadi leibak miyamna wakhalna sagatlaga pau phongbiganu haiki KNLA amadi juntaga khuthoknabada KNLA gi asiba sokpa yam yakre camps to kaikre Burmada lan yamna kale Burmada leiba aikoi gi isilnaw singbu matu nama sokan biganu sembi bamapuda khurumjari puari amasung ain bulana wahandok pibana Thinglmda separate administration amasung homeland da Manipur khunai mase tare haina nongyai na phongdokre leibak amada intellectual amasung scholars singna asoba thodang loduna chali adubu ngasi district asida intellectual corruption sido scholars singi puari amasung ainbulana wahandok piba thabak kayana Thinglmda khulai paibagi ihau separate administration homeland amasung Greater Lena Sahi lising ani hena sengalakiba Manipur khunai mase tare kangkhong saire kangluki lanthokle maramasina kunmathoi suba sahi sa hagolagli ba asida yelhomi singna amatoina punchinduna puari gi thodang lawduna fataba sing aranba wakhalon thabak sing manghanduna akanba Manipur ama semgalase haina Manipur Human Rights Commission gi former member ama oibagi mathakta Dem University LMS Law College Alumni Association gi chairman su oiriba engine nongyai na phongdokre ngasi Lilong Higher Secondary School Imphal West na sinduna school asigi hall pangthukiba exchange of act and thought haudopagi Thauramda engine nongyai na chief gas gi warula waphamasi phongdokladuna mahakna makhata na haikibada amuko kokomi fox na India government ki Sahi ani helaba matam asida thogliba irang asigi warosin ama puraknabagi matangda wari sanakiba asina tungkoina warosin ama soidana purakani haibagi thajaba sutamli irang asigi warosin puraknaba honabada aikoina su mateng pisin basangi haina su phongdoki PR gi action lam khopchi lama sing takai kre yumbu sing da lupa lising amamangi fine oina thian kre Imphal West district lam khopchi lama sing makata na takai na ba mari lena ba sing da yathang pi kre Miyang gi lengak leiringai da tawbang ngamkhidraba asoba thabak ama PR gi lengak matam sida tawrakle
PR lenga ki action da lam khopsin lama sing ta khai kre yumbu singda na lupa listing amamangi fine chu thian kre Imphal West District ki manung chanba Kaisampata ki tidin lambi ki airport fawba ahanbo ina lambi ki nat eta masagi mafam natabada sajilamba sing excavator sina duna thugai kre Imphal West District Magistrate ki yathangi matung ina akanba security ki section thorang loinana chathariba encroachment eviction ase makhata na uripong maikai Singdamai Mike na singbada su Chathanaba District Magistrate na mari lainaba singda yathang bikre ayupong taret aduwaidagi hauduna lambi gi footpath yauna drain mathak na chingba singda dukan oina sajinba nunglaingoi paisinduna thamba yauna yungi polam ching thamjilamba kaya lokthokpagi thabak District Administration ki kangbuna chathaki Thasi ki marida Imphal West ki district Mayang Lambam Rajkumar na order ama thoktuna ngarang nungthol gi pung ahum phawbagi manungda lam khopsin duna sajilamba sing lokthok chanaba amadi pot paisinduna thamlamba sing lokthoknaba khangan kibani adubu hariba wafam sing ase ngaktabana maram oiraga district administration ki kangbuna excavator yauna security ki kangbu sing sirinaduna takthokpagi thabak chathaki eviction chathaba aduda Imphal West ki DC mathamak laktuna mari leinaba SDO SDC Singsu yauna yengsinbagi thabak chathagi Henjina sajilamba sing excavator sinaduna thugaiba haurakpadagi masa masana chu sidok chaba yauki adubu masana sidok tana leiriba sing adugi mathakta district administration gi maikidagi lupa listing amamam fine oina sukaktuna Pikal langnaba khangan ki mafam ayamada masagi dukan natraga yum oina lainariba mafam sing adudagi miyamna chanariba footpath romda henjina sajinduna leiramba amadi Jingana singba kupsilaga dukana singba sing oisilamba kaya su thengnaki lam khopsin duna sajilamba dagi district administration na taktokliba sing asigi dama mamal oina lupa lising amamangi fine chu lakhotkani mari leinaba se sing yubu oriba sing aduda piramle karigumba hariba fine asibu thiraktaba thoraklabadi chapchaba logi oiba thabak sing lakhotkani eviction drive asi makhata na tongan ton mamafang kayada chathanabagi damak thorang tori miyamna sulengang na paikhaliba khongthang asi mapungphana mateng pangbiu Chatharagiba thabak sing ase lamdam sida lairiba miyamna hena khudong chanabagi damaktani haina mahangna makhataki Ben thoringai da mai chalakre ben ama thoduna lakpada khangaudana gari gi engine adu ka hena sagalakpadagi maina tumna sakre hairi tabada kiningai oiraba masung yamna khudong thiningai oiba thodok ase Imphal gi chingmairongi MBC Church amadi Law College manakta thokibani gari gi registration number na AS0180 7458 ni Manipur Fire Service dagi phangba pauna hai thodok ase ngasi pung ama makhairom tarakpada thokibani thodok adu thokle haiba pau hek phangbaga motorcycle water mist system amasung bolero AFT sidinaduna mai adubu kanaba honaki gari adugi mapuna pau pirakpa thengbadagi mapung phana kanbadi ngamhaukidre thodok aduda miyo emata asopan yahodre BDF ki khongjang amu hanna haudore thana kiba matangi manungda Manipur lengang na BDF personnel tingi demand pidaba tarabadi democratic oiba khongjang changsilagani haina Thobal District BDF Welfare Association na fongdoragli association asina thadorpa sirol aman hai All Manipur BDF Employee Welfare Association gi Central Committee ga wari sana kibada Manipur lengang na thani gi manungda BDF personnel tingi maram chaba demand fangalagani haina thajaba piki adubu hairiba matamadu loisillaka dawrabaso haudi fawbalenga ki maikidegi matik chaba thorang amata lokhalakpa leitri apiba matangi manungda demand fangandrabadi khongjang changsinaba sem sare hairi Former CMO Ibobigi Wangang Power Pining Badagi Ngaur Migi Sirol ni haina BJP hangang mandal na fongdokre Thasi gi nipanda hangang na pangthokiba interaction program amada CLP leader o Ibobina thangkiba wafam ting adu power pining banang ngaur ba migi sirol ni haina BJP hangang mandal na thador ba sirol aman hari sirol asina makhata na hari bana Imphal West ki masagi oidaba panchayat ki block mari Kobur Leka Kalabhar Toribari amasong Santalabari para sign ase o Ibobi lengang ng Kangpopi ADC da pitok lambadu BJP gi biren lengang na Imphal West da amuk handilakre ZRA gi lusingba Myanmar masa thanglen pau guite amasong KNA gi haukika tongnaramba su agreement BJP gi biren government na kaktatkre su sign taroba matung su camp sing Imphal Valley gi akoibada koisilaga thamlangkibani loinana astigumba strategic oiba mawongda sugi base sajilamba asigi maram Ibobina pigadabani any Kuki tribe haina mito puchilaga vote bank chagatpa yanaba Congress sarkar na ST List chena halambani masina maram oiraga Manipur da changlakpa illegal immigration singna isu kaya ama thokla hankibani adubu any Kuki tribe asi ST List gi kaktanaba biren
सरकारना कैबिनेट डिसीजन लौरबा मतुंगदा ट्राइबल अफेयर्स मिनिस्ट्री दा थाकिबनी लोइनना एनी मिजो ट्राइब अचिसु मिजो खक्तंग ओइना सिंदोकनबा सेंटर दा हाइक्रे ILP BJP लेंगाक मतमदा पुरकिबनी कांग्रेस सरकारना 1960 गी MLR and LR Act चनबा मतमदा जनरल कम्युनिटी ना लम योनबा खक याबा अदुगा लैबदी याकिदबा दु बिरे लेंगाक ना ओंथोक्तुना थमलंबा अथिंगबा दु लौथोक्रे सेंट्रल गवर्नमेंट अमसुंग बिरे लेंगाक ना रेगुलेट तौदुना बायोमेट्रिक लौदबदी अकनबा सिस्टम अमगी मकादा मितोप सिंग चंगबा याहंदबता नतना FMR सु कक्तखरबनी हाइरी